Manipur top 20 news na tungan ba reliable source hindi ko charga matamatang di oiba mari oiba ipausing patukan khang jai ahan bada sex education haibasi class 9 dagi khak tamgadabani haiba leite Supreme Court sex education haibasi lepa asigi inkhalak liba naha singda khwaidagi maru oiba education gi saruk amani masibu class 9 dagi khaktamak hauduna angang singda tambigadabani haiba leite sex education asi class 9 dagi hena ngalingai mahiroi singna chahi nauringai da adumak takpi tambiba yai haina Supreme Court na phongdokre Justice Ajay Kumar amadi Justice Alok Aradhena Saba bench na makatana phongdokibada sex education haibasi higher secondary school singdasu curriculum saruk ama ohengadabani masina young adolescent singda makhogi hakchangda matung ina hormone gi ahongba laklibadu hena wakhal tahanba ngamgadoribani sex education haibasi naha oiba mahiroi singi punsida khwaidagi maru oiba amasung ngalingaida makhoibu hiram asigi matangda wakhal tahanba mathok taba education gi saruk amani maram asina sex education haibasi mahiroi sing asina hena naha oiringai am haibadi wakhal mapung phaba horpo matamdagi hona takpi tambiba mathok tai class 9 khaktadagi sex education takpi gadabani haiba leite property ga mari lenana naha singi hakchangda ahongba lakpa singbu matam chana khanghanba haibasi authority singi thogani haiki amaromdana hakchang matup yangkhai thokna anghaning drabadi living relationship tagi laphu UP governor Uttar Pradesh ki Varanasi da pangthukpa ipugataret suba Mahatma Gandhi Kashi Vidyapith Convention ceremony da miyam da wangang bada state asigi governor Anandibet Patel naha singda section wa thamladuna chahi nauriba nupi sing amadi thabak tawraba nupi singa achouba city singda atopa miyoi singa living relationship thambadagi laptu haina phongdokre Governor Patel hai hausigi matamda lepa asida atopa miyoi gi khudong chaba launaba honaba misak kya thorakle misak sing asina naha oidiba nupi sing asibu them nauduna living relationship thamduna makoi gi khudong chaba lau thoknaba honari khudong chaba sing phangaktaba matamdana tongan ba thogdok kya thokhanduna lapthoknaba honarki hairiba thogdok sing adugi manungda naha oidiba nupi sing asibu tamthina pu chaibada natana mihak thina hatoklamba thengnari hairiba sing asidagi ngakthoknanabagi damak nupi singna living relationship tagi lapthoknaba honabiu numit khudingi lepa asigi paucheda nupi kya hakchang matum kaktuna thanamle haina pautari hairiba sing asigi manungda living relationship ta laiminaba kya su yauri hakchang matup yangkhai thokna kaklaga hundok lamdanabagi damak pasigumba maridagi laptoppiu hairi video si paudumada soikiran kiba wasu mapigani channel si bunuk sibiduna share amadi subscribe to bibi damak haini tan tharap khondok sari amadi makhatana myam gi seba tawba ngamba ojege